Manipuri News Reader की channel की video अमता update तौजगे ngasi January की tang punngani thuida malem की maru oiba pauda Trump hatnabagi reward laothokhre. Iranian lawmaker amana US President Donald Trump hatpa ngamba miyoida $1 million ahum ki reward piragani laothokhre. Iran ki nuclear agreement malem ki sakti leiraba lebak singa English ingani ga tara mangada sathakhiba nuclear agreement asidagi President Donald Trump na English ingani ga tara nipani matamda handoknaba ware lauraga US ki sanction thangalakkhibadagi Iran amadi US ki marakta muknabagi thawongsing asi hengalakhi. Karman province की मियाम की मुहूर्त सिलगा एकोइना $1 million ahum की reward in case ओइना कनागुमा Donald Trump हातपंगम मियोय द पीगनी हाइना ईरान की lawmaker मोहम्मद हमसेन ईरान की सीट सनी की मौद्रा लेबा पार्लियामेंट फोंदोखरे. Iran की radical rulers सिंगदगी कनागुम official सिंगना reward की idea अदु सगोलकपरा हाइना हंकिबददी मयेक सिंगमा पखुम पिखिदे. Karman city asi US na drone plane strike chathaduna hatkraba military commander Qasem Soleimani gi hometown oiribani hainasu pawsu na makhatana phungdurakli. Thank you.